Lamphel the boss electoral officer and special summary revision gi manung sana 49 Tadu Assembly constituency gi integrated draft electoral roll ngasi Phongkhre Assembly constituency asigi apunba voter masing lising ni punipan ga sanipan marifudra taruk oire ngasi nungthil CEO Lamphel Fata pangthokpa pawgi miphamamada joint chief electoral officer Lamphel Pat Lokeshwar Brahmasari mayum na hai haukibe February 3 Election Commission of India ECI dagi 49 Tadu asigi special summary revision gi schedule CEO Lamphel Pat tharaki draft electoral roll ngasi form galodina claimant objection ge filing ferret na ngasi dagi hauraga February 15 faw oigani claimant objection gi disposal na March ki taruk oigani final publication na March ki tang ahum da oigani haiki masig damak assembly constituency asigi ERO na draft publication roll thokre draft publication roll asida assembly constituency asigi oina bot hadaba yaba mioi masingna lising ni punipan ga sanipan marifudra taruk ni masig manungda nupa voter masingna lising kun mariga samanga humudra manga nupi voter masingna lising kun mariga sahum kun mathoi oiri sahi tara nipan dagi tara mapun fawgi manungda leiba voter masingna lising amaga samanga marifudra mapan ni apunba polling station masingna marifu ni thoini hariba draft electoral roll asida mipung khudimangna thejin humjin ba amadi verify taunaba asumaran yengbina ba appeal tawbagalena aranba yawram labasu semdokna bagi claimant objection gi peret ki tanza lokshi haiki Assembly constituency asigi elector khudimangna draft electoral roll asi yengbagi tangai fadaba lei draft electoral roll asigi qualifying date asi January gi tang ama lisingni kuntaruk oibana hariba date asida Assembly constituency asigi manung sana leiba sahi tara nipan surwa mioi singna electoral roll asida yawfam thoi karigumba sahi tara nipan surwa mioi amana electoral roll asida maming yawram daba tholabadi maming sanaba tanja lawnaba haiki draft publication asiga mari lene ngasi nungthil punga mataba matamda political parties ingi meeting pangthoktuna schedule asigi detail information piduna draft copy sing pikhrei manam khataraduna electoral roll asida kanagumba nauna ming sange harabadi form number 6 season aduna apply tawgani kanagumba mioi amabu mahake electoral entry asi la le haragadi form number 7 season aduna apply tawgani ming amadi sahida aranba yaurugana form number 8 season araga apply tawgani form sing asi online amadi offline animakta apply tawbu yagani online da apply tawbu yoina ECI net ki unified portal da sangduna natragana voter.eci.gov.in natragana voter helpline mobile application sijanaraga apply tawbu yagani hairi thajin kiba form adu ERO na sayul khudingi report amam phongani hairibu report sing asi CEO gi website ta sayul gi oina upload tawgani political parties sing na report sing asi matam sana sayul khudingi pigane haina mangna makhata ki when a pizza qualifying date sida masagi cheki taran pan shuru ba elector ming chandra ba elector sing se ming chandra ba gitanja mupi number 1 number 2 da electoral roll da yauri ba miyoi sing na electoral roll da changi ba entry khuding mak se masa masa na check to gira ba matung da aran ba yauro ga di madu senduk na ba gitanja mupi kana gum ba miyoi ema ming chen pham thukta na electoral roll da ming chalam tar ga di madu object to na ba gitanja people kanagumba ming chanjage hai taragadi form 6 season araga apply tawani kanagumba miyo amabu magi entry se lali mai maming se kakum tu haragadi form 7 season araga apply tawani kanagumba miyo ena aigi entry sida aigi ming sida bana lali chahi lali habina chingba yauragana form 8 season araga apply tawbirakan hariba form 6 se online da su apply tawbibe offline da su apply tawbibe elector khudima voter list si check to view inspect to view